ngasi phong khiba tungan Manipuri si phong singdigi maru oiba I pausing khongacharakana Manipur top channel gi maikei mayam da share tawjigi ahanbada maru oiba pawma MHA na COVID-19 gi anawba satna kanglon thokre sai nifu manga gi mathakta leiba miyoi sing COVID-19 gi vaccine kapa yaragani India government ki home ministry ni April amadigi numit kuntrani satna gadawa anawba COVID-19 gi satna kanglon thokre Amarom say nipuga mangagi makada labor miyosing COVID-19 gi vaccine kapa yaragani haina laktokre Home Affairs Ministry ni state amasing union territory punamakta phibam gi matung ina lam gi athingba thamnaba amasung COVID-19 gi vaccine kapa gi khongjang sanction hananaba khangankre sana kanglon aduna hai laibak asigi mafam kharada COVID-19 gi case hangalakpagi yenglaga laibak asigi mafam punamakta test track treat protocol section ngakna satkadabani mepung khuding na COVID appropriate behavior ngak hananaba amasum target group khuding da vaccination tawbagi thabak yengsinanaba state amasum union territory singda ministry na khangankre laisada si mapung phana laksinanaba cantonment strategies inba loinana home ministry amasum health ministry na lakthopa guideline SOP sing section na ngak tuna satpagi tangai fadaba lai haina anawba satna kanglon aduna kan haidi RT-PCR test masing hanthaba state singna sada humdragi level yohonba anawba test phangmasing adu khwaidigi tongana thamlaga yariba makai thuna layengba protocol gi matung ina yamna thuna tracking tawba positive case amasu makhoi gi tracking gi matung ina district administration singna cantonment zone section na khaidopa lam gi district police amasu municipal authority singna cantonment measure gi responsibility lahon bagi wafam sing satna kanglon adu palle COVID appropriate behavior gi matang na satna kanglon adu da pallibadi state union territory government singna thabak mafam amadi miyam tinba mafam na COVID-19 appropriate behavior ngakna satna hanbagi thodang yagadabani mask upa khud sanitize tawba amasum social distancing section nga khanbagi thodang su yagadabani lonena fine phawbot lawgadabani hapa wafam MHA na thokiba anawba satna kanglon aduda palli sera asida center na sahi nifuga manga gi mathakta leiba miyoi sing mathang tha April amadagi COVID-19 dagi ngak thongnaba vaccine kapa hawragani haina lawthokre Union Information and Broadcasting Minister Prakash Javadekar na haiki sai nifuga manga gi mathakta leiba mipung khudima April amadagi vaccine kapa hawna bu warep lawre vaccine kapa yaraba mipung khudingna register tawraga lenga ke amadi lanai gi hangniba vaccination center singda matam sana vaccine kapthokpina ba khangalakli haina pau sina makha tari makha cha thrak poina Manipur goiba maruiba pau khara o Henry makha ta na minister oina ba player ngasi supreme court ta khanaragani Henry na minister oiba yaba tha taruki matam ngasi loire Representation of the People's Act 1951 gi matung ina house ki member oidaba miyoi amana tha taruktagi hena minister oiba yade haiba atopa kangnon asi komthokpinaba social welfare minister okram Henry na tharakpa civil writ petition ama supreme court na hayeng khanaragani amaromda minister okram Henry na MLA gi pham thatokraba matung minister oiba yaba tha tarukki matamadu hayeng loire mak haukiba sahigi September 13 gi numit yungba matungda minister oina wasak lawkibani haidi thajaba yaba mafamdagi phangba pawnai okram Henry na maki writ petition adu thasigi 15 gi nungthilda file tokibani masigi diary number na 7423 of 2021 ni aduga maki maikaidigi file toroliba petition asigi matung ina supreme court na thasigi 13 ta register tokiba case number na writ petition civil 354 of 2021 ni Social Welfare Minister masamang na petitioner oiduna file tarakiba civil writ petition asida respondent oina Election Commission of India gi secretary Union of India gi secretary Manipur linga gi chief secretary Manipur gi chief electoral officer election petition amagi petitioner oiriba yumkham irabot amasum High Court of Manipur da ikon kona file tarakiba miscellaneous case ki respondent number 2 oikiba nongmaibung wangkhai rakop naikaidigi RK Priyabatrana oiri thajaba yaba mafamdagi phangba pauna hai Henry gi civil writ petition adu supreme court na ngasi lokhatkide hayeng court asina numit yungba mamang khanaraba yai o Henry gi player da maru oina palamba yai haina panariba wafam singdi mahakna mayuknariba election petition adu gi judgment haujuk phawba pidaba maramna constitution gi matungina sit hanglaba assembly constituency amagi mikhal tha taruki manungda tawgadaba haibadu pangthok pangamdri masigi yenglaga mahakna minister oibagi matam tha tarukta
loigadabani haibasi special case oina komthokpiyu haibasina oiri amaromda okram henry ngasi numidang athengba phawbo minister gi pham thadokpagi paw phangba leitri ma ka naknaba miyoi khrana pauksi sida phongdorakpagi matuina tha taruki matam haibadu mamangi september 13 gi numit jungba matungda wasak laukiba maramna hayeng march 13 gi numit jungba matung phawbu oigani maramaduna mahakna minister oiba yaba matamsi hayeng phawbu lei haina panari hayeng supreme court na case asi khanaraba matungda sabsaba wayal ama phangba ngamdragadi mak hayeng nungthil phawbugi manungna minister pham thadoklaba yai kariguma supreme court na maki wafam adu taraga notice issue tawba amasum maki wafam adu tabiba taragadi court ki atokpa yathang ama laktriba phawba minister oikibi yai logi akhang ahi khrana phungdorakpagi matung ina asiguma makalgi case asi punjab ta thokiba laikhre matamadu da supreme court na tha taruktagi makhata na minister oiba haibadu constitution yadi haiduna namduna minister ohenkhide hairiba pawmusu ngaji phong hibasi phong sina maroiba pawamoina phonakhe atopa pawamana march 13 amadi 13 total shutdown torogani KSO Manipur gi schedule track list gi kuki furup khra kakthalagani haini state cabinet na lawkibu warep adubo handokna ba haijakibada lainga na tabiraktabadigi thasigi 13 amasung 13 lainga ki thawong sibu yaningda ba phongdo koina Manipur pumba total shutdown amuk torogani haina KSO gi president pauting thang lufeng na phongdokre ngasi babupura da leba kuki student organization KSO gi head office ta pangthokiba pawgi mifam aduda pauting thang na makata na hai lamdam asigi tribe ki list mangjaunana sanduna leiraba kuki furup kharabu list asidagi kakkani haina haukiba kumja inglisingani taragani pani october taraga mapanda state lengana lawkibu wafam adubu amuka hana yengsinbiduna khongjang handokpinaba haijabada tabidabadagi khongthang asit lakhalakpani lengana lakhalaknaba honariba thaudang siyamna maram sadaba mani masina kuki singi saktamna achauba singnaba ma oigani masidasu natana constitution na piriba phangpham thokpa haksing adugisu mayoktani maramasina furup asigi mayokta lengana paikhalakpa thabak thoram khudingmaki mayokta KSO na lepnaba warep laure lenga asina ngasi kuki furup ki manung sanba furup masa singbo schedule trap ki list gi kakthanaba hotnari tungda simtejau thadawna singba achauba furup sing asidasu miyeng sangrak loi haningai leiti haiki magna makhata na hai state lenga asina kuki singna fauri basi yenglaga amadi constitution asibu ikai khumnaba uttuna kuki furup ki makhada leiriba tungan furup masa sing asibu schedule trap ki list adumak jalhanduna thamgadabani loinana wafam asigi mayukta lenga na mamangna lawkiba cabinet decision adu handokpiu natrabadi makhata na tungan khongjang singchangsinana ba sem sadun leire hainasu magna makhata na haiki marak thana mapalam geba paukhara Bangladesh Prime Minister Hanaba Honabagidamuk terrorist Taragamari Sibigi Serak Pinaba right takre Bangladesh ke Prime Minister Sheikh Hasina bu Englishing Anida Maki Khanung Suk Thangba constituency da Hanaba Hona Kibigidama court amanangasi Islamic terrorist Taragamari the Sibigi Serak Pinabagi right takre Kudam Ama Thamnana Gidamak Wayelado firing squad amana pangthokani haina Dhaka Speedy Trial Tribunal amagi judge Abu Zafar Muhammad Kamurjamana wayel adu lakthoki wayel adu mayoknanaba jaildagi court makhoigi manungdagi miyoi mapan puthorakhi firing squad ana pangthokpada karigumba aina madu athingba leirabadi Bangladesh law gi makhara satafam thokpa death sentencing gi review tawraba tungda Supreme Court ki High Court Division gi ayaba matungina hanna satnariba paringda conviction adu fangsi tawba yai haina judge aduna haiki convict punama adu aina athingba thamba Harkatul Jihad Bangladesh Huzibi gi operative singni lemhauba atai convict manga adudi hauji misen ona leiri amasu makhoi masa yaudana wayen ki amasum logi matungina state na hapa ukil singbu makhoi gi dama defense tohanki judge aduna makhoi pharaba natragana surrender tawraba tungda wayel adu pangthoknaba order tawki atopa pawamana nupi masin manau ani manghiba pung kharagi tungda sina fangle Uttar Pradesh ki Pilbhit district state ki konung Lakhnau dagi kilometer sumnagi saniga tare lom lapada nupi masin manau ani thiba khangkidabadagi pung kharagi tungda makhoigi imung manungna makhoigi haksang singadu sina fangkhre ani dugi manungdagi ama upambi amadagi thauri yalaga fangki imung adu Uttarakhand amasum Nepal ga ngamkhai
ताइनरीब डिस्ट्रिक्ट अदुदा सेकोन अमदा लैरगा थबक सुबनी मसागी सही तरागा निपान सुरबी अमा अमसुम सही कुन सुरबी अमागा मखोय अनिमा अदो ngarang numitang wera मखोयगी युम अदुदगी थोखिबनी मखोय हलक्तबदगी इमुंगी मियोयसिंग मखोय थिबौखि हक्सांग अनिमक अदुदा सोकपगी दफमसिंग लैरमी अदुबो मखोयदे सेक्सुअल योबा थबक चतखिब्रा हाइबदुदी हौजिक फावब लेपंगमद्री हाइना पुलिस नाखि इमुंग अदुना सेकोन अदुदा था अहुम मरीरोम थबक सुदुना लैरखरे ngarang numidang weram pung tare rom tabada machin manaw ani adu yum adugdagi thokhi imung manung singna makhoi masa sengdokna ba chatkibani khanki adubo halakmandabadagi thiba hokhi haina statement amada pilbit ki police chief joy prakash naiki makhoi gi manung dagi amadi thunamak siraga phangki adubo police ta pau pikide ani suba nupi adu makhata na thiki amasum ngasi lebak pukpugi ayukta u pambi amadagi tharu yalaga haksang adu phangki madugi matungni imung aduna police ta pau pikhi amasum police lakhi aikoina mafam aduri yengsinkhre sexual assault gi matangdadi haujuk fawda wakalakidri adubo makhoi du kari karam maramdagi sikibano haibadu aikoina thigatli nupi anima adugi mangakta sokpagi dafamsing lerami haina police chief aduna makhatari policemen singna mafam akhoibadu sattuna kupni yengsinba amasum mafam adugi manakta miyoi mayam ama punba adu mafam dudagi phangba visual singna utli makhoina haksang ani edu amaga nakna leramba thengnakhi makhoigi manungdagi amagi haksang adugi hek nakanda mobile phone ama taduna lerami aikhoi tongan ba mafam amadagi ni amasum mafam masida leiraga sekona thabak subani haina pamisinga unabada nupi masa sing adugi mamana haiki haina su pausna makatana phongdorakli loisilakpoina manipur gi paukhara pokso gi charge ama thagalakhre haukiba sei inglising ani ga kun gi october 13 ta sei manga gi makhada leibi pre-nursery tamlambi piklibi nupi masa amabu sexual assault satabikre haiba nongpok singmai lila kambongdagi haujingna leimakhong mapan mamang laikai da leiba khoirakpom tomba sei kungani thoi abokpa case open gi mathakta women police station imphal isna special judge prokso imphal isna prokso eki under section 6 gi makhara charge thagalakre thaudo asigi matangda victim asigi mamana police ta wakathibadi maki piklibi nupi masa asi ising satpada mabuk nai harakpagi dama angang asigi mamana thaudo asibu khanglakpani hairi wakat asiga mari lainana lamlai ps na accused asibu haukiba sai inglising aniga kun october 19 na phaduna wangpong sing satharaba matung women police station imphal is the accused asibu khusinnarakhi aduga child welfare committee imphal is ki chairperson dasu victim asigi matangna police na report sing lankhatkhi loinana victim oiribi angang masa asibu rims ki fmt da medical examination sing police na sathabada natana pangai da leiba forensics experts sing report sing launanabagi damak sem sakhi hari police na sathraku investigation ga mari lainana haukiba sei adugi october 19 da special judge prokso imphal isna accused asibu judicial custody remand pi khibadagi ngasi fawba accused asi jail lairakibani hairena su pawman makhatana phongdorakli loisilakpoina atopa pawamana more da thangna yanabadagi mi ahum sokle more da ngasi numidang pung mapalom tabra khana sainabagi thaudok ta thangna yanabagi mi ahum sokle soklabasing adudi kombi setupur mamang laikai digi soibam lokendro sai nifugoni thoi apokpa laikhidraba yaima zaribam usa kholdigi paunam chandrajit singha sai nifugotret apokpa chandramohan singha amasum zaribam ib laikai digi oinam bimol sai kunthagom apokpa benimoy singha kawi asokpa sing sub district hospital more da pukhalaba matung lokendro amasum chandrajit ko gyawna mafam khrada ka hena sopadagi imphal makhatana layeng ba pukre hairi makhoi hum more ward number 7 turel wang malaikai da yumama da barada leibani amasum sinmi ngaktani hairi thaudo sigi matana more police station na case amal khotre haina spausion makhatana phongdorali amasum ana ono i pausi shoy dana pung tara makai tara am toida update picture mem adu funga minerasi duga mem ngasi di maru oiba i pau khra so update tawjarake mem ngai minerasi hauji ko ina de matang sakai nerasi thank you